Ngarang National Investigation Agency NIA na Manipur da thokliba kanglup ki erang asi thok-hanbada achouba thoudang loubani haiba meeoi Imphal International Airport tagi fagatkhre hairi. Agency ki paugi matung ina ngarang NIA na fakrba meeoi du Kuki National Front Military Council KNF-MC gi member Thongmin Thang Haukif alias Thangboy Haukif alias Roger kawi hairi. NIA na awang nungpuk lamdamda maroina Manipur da thokliba erang asida ngamkai wangmadagi khud yawi haibagi chingnaba leibadagi fagatpa ngamkibani hairi. Mag Indian Penal Code ki tungan section amadi unlawful activities prevention A ki makhada haukiba chahi ki July 18 da taukiba su motor case amagi matungina fakibani hairi. India ge awang nungpuk ki lamdam singda amadi India lenga ki mayokta lan hoduna state asida hingsa thok-hanbada amadi kangluk maselgi irangda hena mating pangsan bane. Kuki amadi jomi gelano lup singna Manipur da charang naba thok-hanki amadi Maduda North State Singda Ladyba Amadi Myanmar ge tongan ba lalup singna mating pangseli hairi. Roger asi security force da chathakiba attack singda amadi state asida thokliba hingsa ge thodokta maroina chenaba meeoi mane. Mahagasi Myanmar ge Kuki National Front Burma KNF-B ga kusam naduna Manipur da thokliba irang asi chawthokna bahonabada maroina thoudang loduna PDF KNF-B dagi kuchu khulai nongmai maru nongmai amadi bom na chingba kaya pusalakduna Manipur gi maitai kuki gi landa sijanakhe. Manipur da thokiba security force amadi makhoi gi yaknaba singi mathakta chathakiba attack singdasu hakthengna chenai haiba masani yajabaga loina KNF-MC amadi United Tribal Volunteer UTV gi thabak thoram tawi haiba masana fongdokle hairi. NIA na thokliba irang asigi matang da chatharakpa investigation asina hakthengna chenaba meeoi kya ama masak maming khangba amadi karamba matamda lalup sing asi nordisk ki lamdam singi tangdu leitaba thugaiba sing khangdokpasu ngamle hairi.